Aigi iming Arke Johnson mangangsa ayhak isamak ideologi Paburi City Secretary ni adubu iramdamgi inatsi kanba khaktana yaraktabana improve su kanda yaraktaba aduna improve kange haragadi ising isau kholokpada aikoi thawai hakchang yauna taibang mi singna aikoi improve se hana kallaba matungda inati kona lakadabani maram aduna hojik inat pu kangadra improve pu kangadra aikoi gi thigado biriba isil now sing government side gi isa khaki phrikhau yengaga tabiban nataba mangtung yengaga Turel ising sina sibok chawraga de hayang aina chaliba retaining wall se chahi manga khak chala lore ahum khak chala lore natawa long lasting period ama khak tawrakanda aikhogi nungsi jarba lamdam subu luching birba luching Turel singna yaraga di thikadar sing dubu inspection chapidana eso singna survey tawbidana akuppa maro lokhat pirakanda retaining wall se loire magi conclusion bill piba yare haibana sing du pibi naba lenga ki mapham da sahajari loina loina na hojik laiba phibam sida lamdam sigi nungsi jarba isilnau singna akoi improve su kanda yade lanju thengna de yade ina su kanda yade lebak su kanda yade ningkhai re iba mapham longnambal sing su sarkar na mieng changbiraga athuba matamda mathangi lakadauba tamdadi amohna ningkhai de nabagi mongda retaining wall se sembi nabagi damukta akoi iramdam ina yokhatlok ideal haina su khangnaba adugi publicity amo oina ayakna miyamda paugenjari amadi Lucing Turel sing hujung hang haki oiba wangang loi ngangbiri basingi mapham da su masi matungda amuho na tawbidana bagi damakta tawdial asi mapham da bijau pat haina khangna ba mapham sida retaining wall namthakiba mamangda ngasi aikhoge hujung kabiri ba aikhoge sar hairagadi waruga ne madi tamu hairaga yam nakna na yamba dongna loina jarambane adubo magi matamda retaining wall se sanjibani magi matamda retaining wall se dum namthabani adubo namthari ba retaining wall se kadai da kari shorege adu hujung Singjamei Singjamei SG oina laibiba akhoi tamo wai khemchan mingoina panjarabani waru bigano tamo yunam khemchan mahakna so amuktang khantha biraga mathangda amahna kaidenaba tika si sigumba mioi da piraga di Singjamei sida ijat ama porko oina retaining wall se ningkhai de haibana singbadu handaki matang sida mathangi lakadaba tamda su lobi naboi damakta yamagi mapamda haibadi yamba haibadi Siri Wai Khemchan Singh yamba akhoi tamo khemchan da amuka na haijari ai MLA mantri gainga haijaro maramdi yam nangna loina jaba yamba ne